Akashbani Imphal Moirangthem Ibehaibi Pau Pajari Ahanbada Maruiba Pau Retrospection of Legacy of INA and Netaji in Thailand Haibasida Ahanba Antarjati Mipam Kendri Mapan Thoram Rajamanti Dr. Rajkumar Ranjan Singna Ngasi Bangkok ta Hodokre Ngakshel Mantri Rajnath Singna Haikre Awang Nongpok Lamdamgi Santi Raksagi Phibam Singthaningai Oina Phagatle Pradhan Mantri Nangasi video conferencing ki Khotangda Digital Banking Unit Umbudra Manga Jati da Kathokre Amasung Gृह मंत्री अमित शाह ने हायरी प्रधानमंत्री नरेंद्र मोदी होने जमना हिमाचल प्रदेश की सिरमौर जिला की गिरी लमदम दलेबा हाथी जाति सिंह ट्राइबल स्टेटस फंगबा ममनख्रे Retrospection of Legacy of INA and Netaji in Thailand Haibasiki Matang the Ahanba Antarjati Mipam Ama Bangkok the Pangtokli Indian Association of Thailand Akhil Bharatiya Itihas Sanklam Yojna ka Punna Sinduna Netaji Subhash Chandra Bose na Thailand da Lakhiba Sahi Marphu Suba Common Thoranga Mari Lena na Pangtokpa Thoram Adu Kendri Mapan Thoram Raja Mantri Dr. Rajkumar Ranjan Singh na Hodokre Housing Yaki Mamang the Tilibamiam the virtually oina Wangang Bada Dr. Ranjan Hai Bharatpu British Sasan Dagin Khatam Hanabagidamag Tongan Tongan ba Mui Kanglu Kayana Punsilaga Siankiba Netaji Subhash Chandra Bose na Lusing ba Indian National Army Lebak Asi Ning Khatam Nabagi Kongjang Kaya Sangshin K Dr. Ranjan Hai Netaji Subhash Chandra Bose ki Lising Makata Bharat Ning Khatam Naba Sangshin Kiba Ning Tam Iho Aduna Mahaki Tung in Bamui Kaya Bharat Natana Southeast Asia ki Mapung Kaya Dasu Leho Ki Malengi Ani Subalanjau da Bharatpu Ning Khatam Nabagidamag Mahakna Lepalitana Honaki Netaji Subhash Chandra Bose na Lauramba Thodang Sing Adu Loiba Khamba Naite Mahakna Tauramba Thabak Sing Ningchingduna Pradhan Mantri Narendra Modi na Handakta Kartabyapat Sanghapagi Thauramda India Geta Phut Kunipan Wangpa Netaji ki Mitam Ama Sanghaki INA transcended the barriers of caste, religion and race and saw a large participation of not only Indians but members of the diaspora. INA and its men were remarkable. Netaji used Southeast Asia as a sounding board for his alternate viewpoint to the dominant streams of Indian freedom movement. He united the Indian diaspora and motivated rank and file from British Army and formed the INA. Netaji chose Thailand as an important base for advancing the Indian National Army. Manipur ngarang mioi manga nongna COVID-19 positive oikibaga loinana raija chida hauji COVID ki active case 13 sure COVID positive oiba mioi ani naba phake duga positive oiba mioi sikibagi paulete apunba positive case lakh ama lising kunthra mapan chani pani phugi manungda lakh ama lising kunthra taret satru umbuda taret naba phakre naba phabagi sang chada mukudani pan 10 mari mangani raija sigi oina haujuk phawuda COVID vaccine dose lakh kunthra ni thoi lising ni putaruk samapan 35 kapkre masigi manungda ahanba dose da lakh 13 lising ni phomanga chani pan humphumathoi ani suba dose da na lakh 13 lising kunthra chani 15 amasung precaution dose da na lakh ani lising humbuda chani pani phuni thoi kapkre ngasigi oina vaccine dose 13 kapki Ngakshel Mantri Rajnath Singh Haikre Awang Nongpok Lamdamgi Santi Raksagi Phibam Singthaningai Oina Phagatle Amasung Kendra Modi Sarkar Lakpadagi Lamdam Asomda Leramba Lalobagi Irang Asi Ningthina Laksinba Ngamle Ngakshel Mantri na Hai Ngakshel gi Lamda Singthaningai Oina Phagalakpa Loinana Ngangkhoi Lamdam Ningthina Ngaksen Baga Loinana Ngasidi Bharat Asi Sakti Leba Lebak Ama Oire Makna Hai Ngangkhoi Lamdamda Sakhot Thaurangi Thabak Kaya Mai Pangna Pangthokpa Ngambaga Loinana Sathok Chasinda Hena Khudong Chahale Makna Hai Awang Nongpok Lamdamda Santi amasung Tangdu Leitaba Puruktuna Hokiba Chahi Nipan Asida Sarkar Asina Sakhot Thaurangda Mai Onsilakli Meghalaya Mukhyamantri Konrad K Sangmana ngarang Mailem Bidhan Sabha Kendra gi manung sanba Laksho Tanda Multipurpose Indoor Stadium ama sanabagi jatra hunkhre Khelo India scheme gi makhada lupa koti nipan changna stadium asi sagadabani Mukhyamantri na hai Bidhan Sabha Kendra asida miyam gi yaipanabagi damak sarkar na tongan tongan ba scheme kya paikhatli nupa amasung nupi macha singgi oiba basketball tournament amasu Mukhyamantri na haudoki
District Mental Health Program ki makhada Shillong ki East Khasi Hills da ngarang World Mental Health Day ki thoram pangthokre kumsi sahi ki theme di Make Mental Health and Well-being for all a global priority haibasini thoram asiga mari lenana mental health ka mari lenaba wafam kaya ki matang da akhang ahi singna wa ngang khi tabiriba pawasi akasbani Imphal dagini Pradhanmantri Narendra Modi ngasi video conferencing ki khutangda digital banking unit DBU humdramanga jati da kathokre senba chahi lising ani kunitoi kulumdagi kendagi budget putopagi warolda sel thum mantrina lebak asina ning tamlakpagi humdramanga suba chahi palan tawba oina lebak asigi jila humdramanga da DBU humdramanga lingkhatkani haina rauthokibagi matung ina ngasi ki thoram asi pangthokpani Digital banking ki kanabasing lebak asigi kasin goya thungna yahonabagi pandamda DBU sing asi lingkhatpani masina raija masung union territory punma konsilagani thorang asida public sector bank 38 private sector bank 32 amasung small finance bank ama yauri DBU sing asida physical outlet sing leigani maduna miyamda saving account hangdokpa balance check tawba passbook print tawba fan transfer tawna chingba yauna digital banking gi khudong chaba kayamarum phangangani Bharat Lanmina bank 38 ga yana warol sahi tawduna agni birisingna hek thabak sangbaga bank ki khudong chaba pigadawri bank sing adudi SBI PNB Bank of Baroda IDBI Bank ICICI Bank HDFC Bank Axis Bank Yes Bank Kotak Mahindra Bank IDFC First Bank amasung Bandhan Bank ni Agni bir sing tapi ga doriba toloki mong amasung kanaba sing defense salary package ga sab manai masigi mathakta bank na agni bir sing bu puning thogat bu oina entrepreneur skill phagat hana bagi damak sob loan gi khudong chaba phang ga dori agni pad scheme gi makhada lokhiba ahanba base ki agni bir sing mathang sahi January da training hauragani Gृह मंत्री Amit Shah na hairi Pradhanmantri Narendra Modi na kan honabadagi Himachal Pradesh ki Sirmaur jila gi giri lamdam da leiba hati jati sing tribal status phangba ambane Sirmaur jila gi chatawun da pangthokpa miyang gi mitin amada wa ngang bada Gृह Mantri na hai warip aduna panchayat chamaya khimari gi mioi lak amali sing humpurom kanaba phanglagani mikhal pangthoka doriba raija sigi sakwat thorang gi matang da wa phang kaya phongdok laduna Shri Amit Shah na hai hidak lang thakilam Lambi thong mai lau singu relgari shiksha ki lamda sakhattaba leitre Uttarakhand Rajya Vidhan Sabha Mikhalda BJP na saruk mari thokpagi ahum phangdana mai pakhiba du ningsingladuna Gृह Mantri na hai Himachal Pradesh ki Mikhalda chu tolasina anobala longsing yatkani Gृह Mantri na BJP election campaign gi seisu puthoki Rajya Vidhan Sabha gi Mikhal mathang thaki 12 da pangthokani International Solar Alliance ki manga suba mifam New Delhi da yumbu oiduna hayengdagi pangthoklagani mifam asida laibak sama supna mapan gi mihutsing saruk yagani maduda solar energy hena sisna handuna low carbon economy ohenna ba wafam kaya khanagani International Solar Alliance ki Director General Dr. Ajay Mathurna Akashbani da hai mifam asigi maru oiba pandamdi solar gi lamda hena sel thadahan bani Mapal Thoram Mantri Dr. S. Joy Sankarna ngarang Egypt leiba Bharat macha singa hakthengna na unaduna wari sanakre Bharat macha kayan Egypt leiduna leibak asigi apunbagi saktam sagatpa ngambagi damak thagatpa phongdokre Mantin hai ekoi gi chanalon chatpu hena mapangal kangkhat hanbaga loinana Bharat macha kayan lalon itiki anobo khodong saba kaya phangbangamle mang hai lamdam aduda Bharat macha singna anobo yawal amaga loinana khodong saba kaya phanglibasi singthaningai oiba khongthang amani Aroibada maru oiba pau amo Retrospection of Legacy of INA and Netaji in Thailand haibasida ahanba antarjati ki mifam kendri mapan thoram Rajya Mantri Dr. Rajkumar Ranjan Singh ngasi Bangkok ta hodokre Ngakchel Mantri Rajnath Singh na haikre awang nokpok lamdang gi santi raksa gi phibam singthaningai oina phagal Pradhan Mantri na ngasi video conferencing gi khuthangda digital banking unit umudramanga jati da kathokre amasung Gृह Mantri Amit Shah na hairi Pradhan Mantri Narendra Modi gi hona zamana Himachal Pradesh ki Sirmaur jila gi giri lamdam da leiba hati jati sing tribal status phangba ngamankre pauloi jare